Adu gari dulu kenapa? Yang nomor kan udah nol. Sekarang di Haji. Manipur aribam lekai da house campaign sabani satna sida aribam lekai gi tamo Th.Satyabarta gi mai manaksi yoksal pamatam sida aigi sainariba campaigner me am sida oraga chetan to samjala no sida hena haida ado samjande khoi samjanda base aigi gari yauna gari ani si thachalaga me am sangana mok masagalaga thachalaga gari si pura ado aina hangjani wafam di election sida free and fair election haidana mayam sangdana laubusida aikoi candidate masam angna masagi imung manung yauna magi nupi bo yauna tholaga admaina law phonga tau taragadi aikoi mahak ruling sitting MLA ni legislature ni law pairi bani law minister su oiri bani ado law minister su oiri ba masa MLA maksina law si thuwairaga sumaina openly tau khalak taragadi leibak sida miyam gi magi voice magi khonjel si asengba phongdo ko si karai da ngamdori aduga election si free and fair oiri bra summi bra aigi rekai da lakpadari akoina sabsana beba tawi ado mahaki marekai da lakpadari akoi sangba yadrasi kai maram gino habisi ai Manipur gi miyam ya school kendra gi miyam punamakta ai khanganjani security lok thokki bagi ya uire ngori security lok thokki ba ai saduna piramida ai thabak tai tok thane mamang dai lok thokrabani security lok lai